ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯑꯃꯒ ꯃꯑꯣꯡ ꯃꯇꯧꯗꯒꯤ ꯍꯧꯔꯒ ꯃꯥꯟꯅꯗꯦ꯫ ꯈꯦꯟꯅꯕ ꯀꯌꯥꯅ ꯌꯣꯝꯂꯒ ꯁꯦꯝꯕ ꯏꯃꯨꯡ ꯑꯃꯈꯛꯁꯨ ꯑꯣꯏꯅꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯏꯃꯨꯡ ꯑꯃꯗꯅꯤ ꯂꯩꯃꯍꯜ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯍꯥꯏꯖꯩ ꯃꯊꯟꯇ꯫ ꯏꯃꯥ ꯏꯄꯦꯝꯃ ꯀꯤꯖꯩꯅꯦ, ꯑꯣꯟꯊꯣꯛꯅ ꯀꯤꯖꯩ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯥꯏ ꯀꯟꯕꯤꯃꯧ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯃꯥꯒ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ꯫ ꯃꯥꯡꯒꯣꯜꯗ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟꯅ ꯃꯃꯥ ꯍꯜꯂꯛꯄꯗꯨꯗ ꯍꯪꯉꯤ, ꯏꯃꯥ, ꯏꯅꯦꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯈꯔ ꯐꯥꯎꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯥꯗꯣ ꯈꯔ ꯏꯪꯊꯍꯧꯔꯦ, ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯅꯦꯒꯤ ꯃꯇꯧꯗꯣ ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯆꯠꯈꯤꯕꯗꯨ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯅꯅꯦꯗꯣ ꯃꯁꯥꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯃꯑꯣꯡ ꯑꯃꯅꯤ, ꯌꯦꯡꯍꯩꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯥꯏꯕ ꯀꯣꯏꯀꯧ ꯀꯧꯅꯔꯨꯗꯨꯅ ꯈꯨꯗꯛꯇꯅꯦ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯁꯥꯗꯣ ꯈꯔ ꯏꯪꯊꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥ? ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯇꯨ ꯂꯩꯔꯤꯕ ꯅꯅꯝ ꯑꯁꯤꯅ ꯑꯣꯏꯍꯟꯕꯅꯤꯗꯅ꯫ ꯍꯥꯏꯁꯤꯕꯨ ꯏꯃꯥ, ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯗꯨ ꯆꯨꯝꯂꯦꯕ꯫ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯩꯃꯍꯜ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯤꯁꯧ ꯆꯪꯕꯤꯅꯦꯗꯅ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯗ ꯊꯥꯖꯔꯨꯗꯦ꯫ ꯑꯩꯅ ꯊꯥꯖꯔꯨꯗꯕꯗꯣ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯍꯥꯏꯖꯩ, ꯑꯗꯨꯅꯗꯤ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯅꯃꯁꯦ ꯃꯤꯁꯧ ꯆꯪꯕꯤ ꯅꯨꯄꯤ ꯑꯣꯏꯔꯦ꯫ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯑꯣꯏꯔꯕꯅꯦ ꯕꯦꯝꯃ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ꯫ ꯃꯥꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯅꯦ ꯇꯁꯦꯡꯅ ꯏꯃꯥꯗꯤ ꯀꯤꯔꯦ꯫ ꯏꯅꯦꯗꯣ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯁꯤꯡꯖꯨ ꯆꯥꯕꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯆꯥꯈꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯍꯦꯛꯇ ꯃꯤꯁꯧ ꯆꯪꯗꯨ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦ꯫ ꯍꯣ ꯑꯗꯨꯅꯤ, ꯍꯩ ꯅꯪꯁꯨꯅꯤ꯫ ꯉꯁꯤꯗꯩꯗꯤ ꯅꯅꯝꯃꯒꯅꯦ ꯆꯥꯛ ꯈꯪꯗꯦ ꯑꯆꯣꯏ ꯑꯄꯥ ꯈꯪꯗꯦ ꯈꯛ ꯆꯥꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯨꯛꯅꯦ ꯑꯩ ꯆꯤꯡꯊꯦꯛꯅꯅꯤꯀꯣ, ꯈꯪꯂꯕ꯭ꯔꯥ? ꯀꯤꯖꯩ, ꯇꯁꯦꯡꯅ ꯀꯤꯖꯩ꯫ ꯁꯤꯗꯩꯗꯤ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯁꯨ ꯇꯣꯈꯥꯏꯅ ꯆꯥꯔꯗꯧ, ꯌꯥꯔꯣꯏꯗꯧꯔꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯇꯔꯨꯕꯤꯁꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯏ ꯈꯔ ꯀꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯕ ꯎꯕ ꯌꯥꯗꯦ, ꯃꯇꯤꯟꯗꯨ ꯌꯣꯠꯄꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯂꯩꯃꯍꯜ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯉꯥꯡꯅꯩ ꯃꯈꯥ ꯇꯥꯅ, ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ, ꯅꯅꯦꯗꯨ ꯇꯧꯍꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯏꯆꯥꯗ ꯇꯧꯔꯛꯑꯦꯅ ꯈꯜꯂꯣ꯫ ꯀꯩꯅꯣ ꯍꯥꯏꯕ ꯇꯧꯗꯣꯏꯁꯦ? ꯃꯥꯏꯗ ꯑꯩ ꯉꯝꯖꯔꯣꯏ, ꯌꯥꯝ ꯀꯤꯖꯩ꯫ ꯏꯃꯥ, ꯑꯁ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯑꯅꯨꯀꯣ, ꯑꯩꯁꯨ ꯁꯨꯝ ꯀꯤꯔꯛꯏ꯫ ꯉꯔꯥꯡ ꯅꯅꯦ ꯇꯣꯟꯗꯨ ꯂꯥꯛꯑꯒ ꯁꯤꯗ ꯁꯤꯡꯖꯨꯗꯨ ꯈꯔꯇꯅꯤ ꯃꯥꯅ ꯍꯨꯛꯈꯤꯕ, ꯃꯣꯔꯣꯛ ꯁꯥꯏ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯆꯥꯈꯤꯕ ꯅꯠꯇꯦꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯊꯦꯛꯑꯒ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯈꯪꯗꯦ ꯏꯕꯦꯝꯃ ꯇꯧꯗꯣꯏꯁꯦ, ꯏꯃꯥ ꯃꯊꯥ ꯁꯥꯏ꯫ ꯑꯁꯨꯛ ꯍꯤꯡꯆꯥꯕꯤ ꯀꯟꯕꯤ ꯅꯨꯄꯤ ꯑꯁꯤꯒꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯃꯥꯏꯅꯅꯣ ꯍꯥꯏꯅ ꯑꯩ ꯂꯩꯃꯤꯟꯅꯗꯣꯏꯁꯦꯗꯅ ꯈꯟꯕꯗ ꯑꯩ꯫ ꯍꯣꯏꯅꯦ ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯈꯔ ꯂꯩꯕꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ꯫ ꯏꯃꯥꯈꯣꯏꯗꯤ ꯏꯅꯝꯃꯒ ꯁꯨꯝ ꯂꯩꯍꯧꯗꯧꯔꯤꯅꯤꯀꯣ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯗꯅ ꯂꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯄꯦꯜꯂꯦ, ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯣ, ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅꯒ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗꯒꯅꯦ ꯑꯩꯅ ꯊꯥꯖꯕꯤꯕꯖꯥꯠ ꯅꯠꯇꯦꯀꯣ, ꯑꯗꯨꯒꯗꯤ ꯆꯨꯝꯂꯝꯃꯦ꯫ ꯏꯃꯥ, ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯗ ꯆꯥꯔꯤꯀꯥꯟꯗ ꯃꯤꯁꯧ ꯆꯪꯕ ꯃꯤ ꯂꯥꯛꯑꯗꯤ ꯈꯨꯔꯨ ꯄꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯅꯕꯗꯥꯏꯅꯦ? ꯅꯈꯨꯔꯨꯗꯤ ꯄꯥꯏꯒꯗꯕ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯈꯨꯔꯨ ꯑꯅꯤꯗꯣ ꯁꯧꯖꯤꯜꯂꯒ ꯂꯩꯒꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯈꯪꯉꯦ, ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯉꯣꯟꯗꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯃꯤꯁꯧꯒ ꯆꯪꯉꯛꯑꯕ ꯑꯩꯗꯤ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯒꯗꯕꯅꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯤꯁꯧ ꯆꯪꯕ ꯈꯛ ꯌꯥꯔꯣꯏ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯔꯨꯕꯤꯗꯨ ꯍꯩꯅꯧ 3ꯈꯛ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯅꯦꯝ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯍꯩꯅꯧ ꯑꯃꯨꯟꯕ ꯆꯥꯁꯦ꯫ ꯃꯅꯤꯡꯒꯤ ꯍꯩꯅꯧꯗꯨꯅꯤ, ꯌꯥꯝ ꯊꯨꯝꯂꯒ ꯍꯥꯎꯕꯗꯣ, ꯅꯃꯧ ꯈꯣꯛꯆꯔꯛꯀꯦ꯫ ꯍꯥꯏꯔꯒ ꯐꯝꯊꯩ ꯂꯩꯃꯍꯜ ꯃꯌꯥ ꯀꯥꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯏ꯫ ꯂꯥꯡꯂꯦꯟꯗꯤ ꯏꯪꯒꯤꯠ ꯑꯃ ꯍꯥꯟꯅ ꯐꯪꯈ꯭ꯔꯕꯅꯤꯅ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯕꯨ ꯍꯩꯅꯧ ꯌꯥꯝ ꯄꯥꯝꯖꯕꯗꯥꯏꯅꯦ? ꯏꯅꯝꯃꯒ ꯄꯨꯟꯅ ꯆꯥꯁꯤ ꯀꯩꯅꯣ? ꯑꯩ ꯄꯥꯝꯗ꯭ꯔꯦꯗ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯩꯅꯧ ꯑꯃꯨꯟꯕꯗ ꯆꯣꯞꯄ ꯅꯪꯅ? ꯑꯩꯗꯤ ꯌꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯁꯥꯔꯝꯕꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯇꯔꯨꯕꯤꯅ ꯍꯩꯅꯧꯗꯨ ꯐꯖꯅ ꯈꯣꯛꯇꯨꯅ ꯍꯥꯏ, ꯏꯃꯥ, ꯁꯦ ꯆꯥꯔꯣ꯫ ꯂꯩꯃꯍꯜꯅ ꯃꯆꯤꯟꯗꯨꯗ ꯇꯞꯅ, ꯀꯩꯅꯣꯅꯦ ꯑꯩꯕꯣ?
ꯍꯩꯅꯧ ꯑꯁꯤꯕꯨ ꯑꯩꯕꯨ ꯆꯥꯕ ꯇꯥꯔꯤꯕ꯭ꯔꯅꯦ? ꯇꯁꯦꯡꯅ ꯃꯃꯧ ꯅꯨꯄꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯃꯍꯥꯛ ꯀꯤꯖꯩ. ꯆꯤꯟꯕꯥ ꯊꯣꯛꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯈꯜꯂꯤ, ꯆꯥꯕ ꯍꯧꯅꯗꯦ. ꯉꯁꯥꯏꯒꯤ ꯃꯇꯧꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯣ. ꯉꯝꯖꯔꯣꯏꯕ ꯑꯩ. ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯍꯩꯅꯧꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯅꯪ ꯑꯗꯨꯝ ꯆꯥꯖꯔꯣ. ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯊꯟꯇꯅ ꯁꯤ ꯂꯣꯏ ꯆꯥꯕꯗꯤ ꯉꯝꯃꯣꯏ, ꯆꯥꯃꯤꯟꯅꯁꯤ. ꯂꯥꯡꯂꯦꯟ ꯐꯪꯉꯦ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯟ ꯏꯔꯣꯟꯕ ꯈꯔ ꯆꯥꯔꯨꯕꯗꯨꯅ ꯈꯅꯥꯎ ꯀꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯒꯗꯧ ꯃꯥꯜꯂꯤ. ꯑꯗꯨꯅ ꯍꯩ ꯔꯥꯒꯁꯦ ꯆꯥꯁꯤꯜꯂꯔꯣꯏꯒꯦ. ꯑꯃꯨꯟꯕ ꯆꯥꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ. ꯃꯨꯟꯒꯦꯔꯥ ꯃꯨꯟꯂꯣꯏꯔꯥ ꯆꯥꯔꯣꯏ ꯑꯩ. ꯅꯪ ꯑꯗꯨꯝ ꯆꯥꯔ. ꯑꯩꯁꯦ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯍꯣꯏꯕ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ. ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯑꯝꯇ ꯐꯣꯏꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯗꯧꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯂꯩꯃꯍꯜ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ. ꯅꯍꯥꯟꯈꯩꯗꯤ ꯇꯔꯨꯕꯤ ꯃꯥꯅ ꯄꯤꯕ ꯄꯣꯠ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛ ꯆꯥꯖꯕꯅꯤ. ꯑꯍꯥꯎꯕ ꯍꯩꯅꯧꯗꯨ ꯆꯥꯗꯨꯅ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏ, ꯅꯪꯕꯨ ꯆꯥꯎꯗ ꯂꯥꯡꯂꯦꯟ, ꯌꯥꯝ ꯍꯥꯎꯏ ꯃꯤ. ꯆꯥꯅꯤꯡꯗꯦ ꯃꯤꯅꯃ, ꯁꯨꯝꯍꯥꯏ ꯂꯩ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯇꯗ. ꯏꯅꯝꯃ ꯏꯊꯟ ꯆꯥꯕꯗꯣ ꯉꯝꯂꯣꯏ ꯍꯥꯏꯕ. ꯉꯝꯗ꯭ꯔꯒꯅ ꯀꯣꯛ ꯍꯨꯟꯗꯣꯛꯀꯣ ꯀꯩꯅꯣ, ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯅꯨ. ꯍꯨꯟꯗꯣꯛꯈꯤꯕꯗꯤ ꯄꯥꯝꯃꯨꯏꯌꯦ, ꯏꯅꯝꯃ ꯑꯗꯨꯝ ꯂꯣꯏ ꯆꯥꯔꯒꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯐꯝꯊꯗꯨꯅ ꯍꯩꯅꯧꯗꯨ ꯃꯁꯨꯡ ꯃꯁꯨꯡ ꯈꯥꯏꯗꯨꯅ ꯆꯥꯏ. ꯂꯥꯡꯂꯦꯟ ꯐꯅꯦꯛ ꯁꯥꯕ ꯀꯥꯏꯗꯨ ꯇꯣꯛꯇꯨꯅ ꯃꯅꯝꯃꯅ ꯆꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ. ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ. ꯃꯥꯁꯨ ꯆꯥꯅꯤꯡꯂꯤꯕꯅꯤ, ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯇꯨꯅ ꯈꯥꯡꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯤ. ꯇꯔꯨꯕꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯐꯩ. ꯍꯥꯏꯅꯔꯨꯕ ꯇꯥꯛꯅꯔꯨꯕ ꯂꯩꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯠꯐꯠ ꯇꯧꯁꯤꯜꯂꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯐꯖꯅ ꯊꯤꯗꯣꯛꯂꯤ. ꯃꯄꯥꯟꯗꯅ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯍꯩ ꯇꯥꯕ꯭ꯔꯥ? ꯉꯁꯤꯗꯩꯗꯤ ꯈꯪꯉꯕ? ꯆꯥꯛ ꯆꯥꯕꯁꯨ ꯅꯅꯝꯃꯁꯤꯒ ꯄꯨꯟꯅ ꯆꯥꯕ ꯌꯥꯗꯦ. ꯏꯃꯥ ꯏꯆꯥ ꯇꯣꯉꯥꯟꯅ ꯆꯥꯁꯤ. ꯏꯃꯥꯗꯤ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯃꯥ. ꯆꯥꯛ ꯂꯣꯏꯕꯗꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ. ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯕꯅꯤ ꯈꯪꯗꯦ, ꯀꯣꯟꯅ ꯆꯥꯕꯅꯤ ꯈꯪꯗꯦ, ꯅꯅꯝꯃꯒꯗꯤ ꯄꯨꯟꯅ ꯆꯥꯕ ꯈꯛ ꯌꯥꯗ꯭ꯔꯦ, ꯈꯪꯂꯕ꯭ꯔꯥ? ꯑꯁ ꯆꯥꯛ ꯂꯥꯝꯕꯒ. ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤꯅꯦ. ꯑꯩꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯅꯅꯦꯇꯣꯟ ꯑꯗꯨꯅ ꯁꯤꯡꯊꯦꯛꯇꯅ ꯇꯧꯈ꯭ꯔꯤꯕꯗꯣ. ꯌꯥꯔꯤꯕ ꯏꯃꯥ, ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯍꯥꯏꯕ. ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯩꯅꯣ, ꯀꯤꯖꯕꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ. ꯏꯃꯨꯡꯗꯒꯤ ꯇꯔꯨꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯥꯡꯂꯦꯟ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯁꯤ. ꯁꯠ ꯌꯦꯡꯊꯣꯛꯏ. ꯇꯔꯨꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥꯅ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯞꯅ ꯏꯔꯣꯜꯂꯦ. ꯌꯥꯝꯅ ꯍꯥꯎꯗꯣꯏ ꯆꯥꯠꯅꯤ ꯏꯃꯥ, ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯂꯩꯃꯍꯜ ꯃꯍꯥꯛꯁꯨ ꯆꯥꯛꯇꯤ ꯂꯥꯝꯗꯤ ꯂꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯝꯗꯕ ꯁꯥꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯈꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ. ꯅꯆꯜꯒ ꯑꯩꯒꯅꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯀꯟꯅ ꯁꯥꯟꯅꯔꯤ, ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ. ꯋꯥꯔꯤꯕꯨ ꯀꯩꯅꯣ, ꯆꯥꯛ ꯆꯥꯅ ꯆꯥꯅ ꯁꯨꯝ ꯁꯥꯟꯅꯕ ꯌꯥꯏꯅ. ꯍꯩ ꯌꯥꯗꯕꯩꯅꯤ. ꯅꯪꯅꯅꯦ ꯋꯥꯁꯤ ꯍꯦꯛꯇ ꯀꯣꯠꯊꯔꯛꯄ. ꯆꯠꯂꯨ, ꯏꯕꯨꯡꯉꯣꯒ ꯅꯈꯣꯏꯅꯤ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ. ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯥ ꯏꯅꯝꯃꯅꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯝꯃꯣꯏꯗ꯭ꯔꯕ? ꯁꯤꯗꯕꯨ ꯃꯥꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯣꯏꯕ? ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯝꯃꯒꯅ ꯍꯦꯛꯇ ꯃꯌꯦꯛꯇ ꯍꯥꯏꯔꯦꯗꯅ. ꯃꯈꯣꯏ ꯍꯥꯟꯅ ꯆꯥꯖꯔꯁꯠ, ꯏꯃꯥ ꯏꯆꯥ ꯉꯥꯏꯔꯁꯤ. ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯊꯣꯝꯕꯅ ꯍꯥꯏ, ꯏꯃꯥꯈꯣꯏꯗꯤ ꯆꯥꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ ꯍꯥꯏꯌꯦ. ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯑꯗꯨꯝ ꯆꯥꯕꯤꯔꯣ. ꯀꯩꯅꯣ, ꯃꯈꯣꯏ ꯑꯅꯤꯅ ꯐꯔꯛꯇ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯅ? ꯈꯪꯗꯦ, ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯤ ꯍꯥꯏꯌꯦ. ꯃꯈꯣꯏ ꯇꯥꯆꯧ ꯍꯥꯟꯅ ꯆꯥꯕꯤꯔꯣ. ꯊꯕꯛꯀ ꯆꯠꯂꯨꯔꯦ, ꯋꯥꯔꯝꯂꯅꯤ. ꯑꯩꯗꯤ ꯏꯃꯥꯈꯣꯏ ꯉꯥꯏꯔꯒ ꯄꯨꯟꯅ ꯆꯥꯔꯒꯦ. ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯈ꯭ꯔꯦ. ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗ ꯍꯥꯏ, ꯏꯃꯥ ꯊꯦꯡꯂꯦ, ꯆꯥꯛꯁꯦ ꯀꯣꯛ ꯆꯥꯊꯣꯛꯑꯣꯗꯅ. ꯍꯣꯏ ꯏꯕꯨꯡ, ꯆꯥꯔꯗꯧ. ꯅꯈꯣꯏꯕꯨ ꯇꯣꯛꯑꯕꯣ? ꯇꯣꯛꯏ. ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯂꯥꯎ ꯍꯩ, ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ. ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯏ. ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤꯁꯨ ꯆꯥꯛ ꯆꯥꯗꯕꯤ ꯂꯩꯔꯝꯃꯤ. ꯂꯩꯃꯍꯜ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯩꯅꯣꯅꯦ, ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯔꯝꯗ꯭ꯔꯤ ꯑꯣꯏꯔꯦ. ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯗꯧꯔꯤꯗꯀꯣ ꯑꯩꯗꯤ. ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ ꯏꯅꯝꯃꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕ. ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ, ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ, ꯍꯦꯛꯇ ꯆꯥꯔꯁꯤ ꯏꯃꯥ. ꯃꯗꯨꯅ ꯀꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤꯅꯣ? ꯃꯥ ꯆꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯏꯃꯥ ꯏꯆꯥ ꯐꯠ ꯑꯝꯇ ꯆꯥꯎꯁꯤꯁꯦ. ꯐꯝꯊꯧ, ꯆꯥꯎꯔꯁꯤ. ꯇꯔꯨꯕꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯁꯠ ꯐꯝꯊꯩ. ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯛ ꯀꯣꯠꯊꯗꯨꯅ ꯏꯟꯁꯥꯡ ꯇꯣꯠꯄ ꯍꯧꯏ. ꯂꯩꯃꯍꯜ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯗꯨꯅ ꯍꯨꯛꯆꯤꯜꯂꯤ. ꯑꯗꯨꯒ ꯌꯦꯡꯊꯣꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ.
ꯂꯩꯃꯍꯜ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ ꯁꯥꯏꯕ ꯍꯧꯔꯕ ꯆꯥꯛꯇꯣ ꯆꯞ ꯂꯦꯞꯄꯤ ꯍꯥꯏꯖꯩ ꯃꯊꯃꯣꯏ ꯅꯨꯡꯗ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯃꯥꯒꯤꯁꯦ ꯑꯩ ꯆꯤꯡꯊꯦꯛꯄ ꯁꯣꯏꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯑꯩ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯏꯁ ꯃꯤ ꯁꯛꯇꯗꯤ ꯑꯩꯉꯣꯟꯗ ꯆꯪꯕꯤꯗꯕ ꯈꯨꯠꯁꯤꯅꯅꯦ ꯈꯨꯔꯨꯗ ꯍꯦꯛꯇ ꯅꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯕꯥꯛꯇꯨꯅ ꯃꯈꯨꯔꯨꯗ ꯅꯝꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯤ ꯆꯥꯛꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯕꯅ ꯃꯉꯛꯀ ꯅꯣꯟꯈꯠꯂꯛꯇꯦ ꯄꯥꯛꯊꯔꯒ ꯀꯟꯅ ꯅꯝꯂꯦ ꯂꯩꯃꯍꯜꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯏꯜꯂꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠꯇꯨ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯇꯨꯃꯤꯟꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯏꯅꯝꯃ ꯆꯪꯉꯛꯄꯅ ꯍꯥꯜꯂꯅꯤ ꯑꯩꯗꯤ ꯁꯠ ꯆꯥꯎꯔꯅꯤ ꯏꯃꯥꯁꯨ ꯐꯕ ꯆꯥꯎ ꯂꯩꯃꯍꯜꯅ ꯑꯃꯨꯛꯀ ꯃꯈꯣꯡ ꯈꯨꯔꯨ ꯑꯗꯨꯅ ꯅꯥꯛꯆꯦꯠꯇ ꯃꯆꯥꯅꯨꯄꯤꯗ ꯌꯩꯁꯤꯜꯂꯤ ꯇꯔꯨꯏꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ ꯏꯃꯥꯗꯤ ꯄꯨꯈꯝ ꯑꯣꯟꯅꯅ ꯆꯥꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯥꯡꯂꯦꯟꯒꯤ ꯄꯨꯈꯝꯅꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯅꯥꯡꯂꯦꯟꯁꯨ ꯃꯃꯩ ꯁꯠ ꯅꯣꯟꯈꯠꯂꯛꯏ ꯎꯔꯦ ꯃꯅꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯁꯥ ꯃꯊꯟꯇ ꯄꯥꯈꯠꯆꯕ ꯑꯃ ꯐꯥꯎꯔꯦ ꯇꯔꯨꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯕ ꯅꯠꯇꯦꯗ ꯏꯃꯥ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯑꯩꯅꯗꯤ ꯏꯃꯥꯈꯣꯏ ꯀꯧꯕ ꯃꯄꯥꯜꯗ ꯃꯨꯠꯊꯣꯛꯎꯔꯦ ꯑꯩꯁꯨ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯆꯥꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯉꯥꯏꯔꯕ ꯑꯩꯁꯨ ꯆꯥꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯂꯥꯡꯂꯦꯟ ꯃꯅꯝ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯧꯗꯨꯗ ꯇꯔꯨꯏꯕꯤꯅ ꯀꯩꯗꯧꯔꯦ ꯂꯥꯡꯂꯦꯟ ꯆꯥꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯂꯗꯤ ꯏꯅꯝꯃ ꯑꯩ ꯑꯣꯏꯌꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯪꯕꯨ ꯅꯨꯡꯊꯤꯜꯗꯒ ꯀꯔꯤ ꯀꯔꯤ ꯆꯥꯎꯔꯒꯦ ꯀꯩꯁꯨ ꯆꯥꯗꯦ ꯑꯗꯨꯏꯁꯨ ꯑꯣꯏ ꯍꯧꯒꯠꯂꯁꯨ ꯆꯥꯛ ꯑꯇꯣꯞꯄꯈꯩꯁꯤꯃꯗꯤ ꯂꯣꯏꯅꯕ ꯆꯥꯈꯣꯗꯅ ꯆꯥꯁꯤꯟꯕꯒ ꯉꯝꯃꯔꯣꯏ ꯑꯣꯏꯗ ꯏꯅꯝꯃ ꯑꯩ ꯍꯥꯏꯔꯝꯂꯒ ꯃꯪꯒꯣꯜꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯇꯔꯨꯕꯤ ꯃꯃꯥꯏꯗꯨ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯦꯡꯂꯨꯕꯗ ꯃꯅꯦꯝꯒꯤ ꯃꯌꯥ ꯃꯅꯨꯡ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯅ ꯇꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯛ ꯆꯪꯂꯛꯄꯗꯨꯗꯒꯤ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯨ ꯁꯥꯏꯕ ꯂꯦꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯛ ꯐꯥꯎꯕ ꯍꯦꯛ ꯁꯥꯏꯗ꯭ꯔꯤꯕꯅꯤ ꯇꯔꯨꯕꯤꯅ ꯍꯥꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯪꯉꯤꯗꯨꯕꯨ ꯀꯩꯅꯣ ꯆꯥꯁꯤꯜꯂꯣ ꯍꯥꯎꯇ꯭ꯔꯕꯣ ꯏꯃꯥ 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 이마디 싹세 요신ꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ 이마 ꯆꯥꯛꯁꯤꯕꯨ ꯌꯥꯝ ꯀꯜꯂꯕ꯭ꯔꯅꯦ 이마 ꯏꯕꯦꯝꯃ ꯅꯪ ꯆꯥꯍꯧꯔꯣꯍꯦ 이마ꯁꯨ ꯍꯧꯒꯠꯂꯒꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯔꯨꯕꯤꯅ ꯀꯩꯅꯣ 이마ꯒ ꯂꯥꯡꯂꯦꯟꯒꯅ ꯉꯁꯤ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ ꯅꯃꯧꯁꯤꯡꯅꯦ ꯅꯃꯧ ꯑꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯝꯇ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ 이마 ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ 이마ꯗꯣ ꯆꯥꯛꯁꯨ ꯀꯌꯥ ꯂꯥꯝꯗ꯭ꯔꯕ ꯆꯥꯅꯤꯡꯗ ꯆꯥꯁꯤꯜꯂꯒ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯥꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯔꯣꯏꯒꯦꯅ ꯇꯧꯕꯅꯤ 이마ꯒꯤ도 하이진마 말 하비요 이마 나모기 굿 잡이로 해나 칼라브라 칸데 이모기 굿부 까리기 이마는 싸로이더리노 이마디냐 싹 람드는 떠오리버니 낭고이는 싸토 이마냐 굿 하무게 하이람두나 마망놈다 마술 토크레 다루비 마탄타 하이자위 그시기 이마 아무리 랑랭기 마토시부 까리노 나한카이 아숨나 kakaubu나데 나한카이디 하라하랑 사이싱 쌈미나버니 ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥ ꯃꯁꯥꯅꯗꯤ ꯈꯪꯖꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯅꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕꯅꯤ ꯈꯜꯍꯧꯏ ꯃꯊꯟꯇ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄꯥꯎꯈꯨꯝꯗꯤ ꯐꯪꯕ ꯉꯝꯗꯦ ꯃꯄꯥꯜꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯔꯤ ꯏꯃꯥ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯩꯕꯣ ꯑꯩꯗꯤ ꯄꯥꯛꯊꯔꯒ ꯀꯟꯅ ꯅꯝꯂꯤꯉꯩ ꯏꯅꯝꯃ ꯆꯪꯉꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ ꯑꯩ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯕ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ 이마는 너무한다 크로스니 일렉이 인깃 삐버니 난 액다 따대 까나나 강니게 이마기 인깃 두고 아이디 자우라가 로이는 남민 아스 이한 빠칼리다 이마디냐 아한 마사 코마두다 혹보다 nga이리 팟 옌칼루보다 나는 만나냐 해기 밑망 싹 랩는 건데 옌라가 랩남미니미 이마디 소이 라위 강다브라 이마니나 빠칼 크레 떠리시 아이야 무슨 티에디 가만히 떠도이노 이마 호렌 누미당 아이는 또 미가이디 싱티에디 가만히 떠도이바 ꯑꯗꯨꯕꯨ ꯏꯃꯥꯅ ꯈꯪꯕ꯭ꯔꯣ ꯍꯣꯔꯦꯟꯅꯦ ꯀꯔꯤꯒꯨꯝꯕ ꯏꯃꯥꯕꯨ ꯑꯣꯏꯅ ꯁꯤꯡꯊꯤꯑꯗꯤ ꯅꯪꯅꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯪ ꯇꯥꯆꯧꯕ ꯍꯧꯗꯣꯛꯂꯒꯅꯦ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯊꯝꯕꯧꯗꯣ ꯃꯥꯕꯨ ꯀꯧꯔꯨꯆꯣꯀꯣ ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯒꯗꯕ ꯈꯪꯉꯕ ꯍꯣꯏꯕ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯁꯤꯡꯊꯤꯑꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯀꯣ ꯍꯣꯏꯅꯦ ꯆꯥꯛ ꯂꯥꯝꯂꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯒꯦ ꯇꯧꯔꯤꯁꯤ ꯁꯤꯔꯝꯅꯤꯗ ꯏꯃꯥ ꯏꯕꯦꯝꯃ ꯄꯥꯈꯠꯄꯗꯩꯁꯨ ꯆꯥꯛ ꯂꯥꯝꯃꯒ ꯂꯣꯏ ꯐꯈ꯭ꯔꯦꯕ ꯂꯥꯝꯅꯁꯨ ꯈꯥꯡꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯏꯃꯥꯏꯆꯥ ꯆꯥꯛ ꯆꯥꯁꯤ ꯍꯣꯏꯃ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛ ꯇꯨꯝꯈꯤꯕꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯖꯩ ꯑꯩꯁ ꯑꯩꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯑꯩꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯁꯥꯗ ꯀꯣꯏꯃꯥꯃꯥꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨꯗ ꯑꯃꯨꯛ ꯃꯥꯗꯨꯅ ꯍꯥꯏꯖꯩ ꯀꯩꯁꯨ ꯇꯧꯗ ꯃꯥꯜꯂꯦ
ngarang ahingdi kaya na pakat na tungkiba. Parida, kaisu tawramdaba sibok phaba ni sudre. Matang asida masanupidubo amuk khangningsinglai. Isanupiduna kamdawramba zatno. Hengonda tawdrabanina isanupida soidan tawramba tare. Asikanduna pakatna puk haugatuna masanupigi kadu tamna thuna satli. Thariba kangkhaldo phat haidoktuna yengi. Masanupidudi yamna nungaina tumdu leirami haizai. Madi nungaina tumlidana. Karisu tawdaba oire. Kayada pakatnurabano. Adunadi ikhoy animak karisu tawdraba. Karamain tawrizatno. Haina wakal khali Langlin su hek yawalakpani. Kangkal haidoktuna makoktudang phandoklaga leirambadu mamit aduna hek urui. Tumlamaga pungkai kai khanglaw-lawduna phuk haugatli leimahalna. Hai kaidawrage nya? Kaino ima nakok ngakta lisilaga leiramidubo khangpre khangi haiba. Hai nang kaisu tawdabra yenglimi nya? Kaidawdorige aibo? Ama hatasu haiduna mihul thawga ayawkhre haiba. Tathause imana pakhatuna du yengmani. Ikhoy mase ngawde haiba yaroiko. Nati bema nangbu ngarang hingdaga nasado karisu tawraktraimi. Langlendi wakhal laktuna khumi. Kaisu tawrakti ima tumkhibadagi adu mikap ka thoktre. Imasu mikap ka thokte. Imadasu karisu tawrakti. Adudi ima mina ikhoy namasya misok sangbini haina haise laloidranya. Mina haido asumbani mi tanza ama sanadraduna tawribani. Nongma khudong thiba mada imaisa pun hekta singthek turini khanglabra. Inamadi ima khangbrada aina imasu haugatbada ngairibani. Yare nang su haugatlo namai namika hana tathoro. Hainaduna mama masa makhoi anidu thoklakle. Tarubidi ayuk nganna hauduna ayuki sakto nganna thongba haugatli. Ngarang numidangda manemga masanupigana chak amta sakhidabaduda nungaitraduna khara nganna thongduna pizage haina tawribani. Nupa masa ama laktuna leimahalda hairi. Don abok tombina amukta laoye khara thuba male. Nati bungo mabu haksang khara phaurabro. Phaubudi male khangdi ai kaurusoina lakpani. Hojimang laon haire. Hoi hoi bungo laage. Nupa masa do satkri leimahalna haizai. Kari muk tawrubasano. Mana aibu laktaba yadi haina kauribasina mo. Imungna sangduna masanupida hairami. Hai nane tombina aibu hausimak laktaba yadi na kauri. Imaung tak phat chatlukige nang leiramu. Aduga nya nang sabu thakpada seksiluko imana haibado nang khakkaw khanglabra. Ima kaisu kuiroi phat chatlukige. As ima thakna leuba talida. Ima ai pima ibung sita boot break laibadu mangaikre leiramu ima thun halakan. Pima yansilaga mapalda thoi tarubina phat tanaraktuna haire. Ima kadai satuino? Aine nane hoi phau dawda saluke laktaba yadi na pausi lai. Chakti loiragumbani. Ngarang numidang ima ka Langlenga chamta sakhidabaduda namawna nganta haugatuna hekta thongjabani charga satpiro ima. Ima oibema ima di sakku lamdeda horen halaklaga oina sarake. Nangnya ibungoga dum sathuoko aduga nya nasanupidi ima ga punna sage kona sasasani. Ima na haibiri wasibu kaino ngarangdagini namawoibu hainadabagi mawonga mai tawraise. Asibu karigino ima namawni ma khoida kari lanba laikhrabagi namawda haibiyo. Imau kaisu landiye asuk phabi imau nangbo imana kaido bai lan laudoino imana nangbo yamna nungsi aduna nya sakto nangna thanto oina sagi su sauta ibungo gasu samin nauran madugi wahangduni imada namoi na hangjari basi ai sibo laina paklaba mira karigino aibo inthokpagi matawgumna ima khoina tawbiriba ima nambo yam hangoirabranya kari su tawdenya nangna wakhas ene hekta khanjinba kaisu tawdi. Ekoidi sak saba haibasi matam naiba natedo. Lamlaba kana saba nangni matam sana sawa haibanida phare imasi thengle asomna laktre na ngairamlani. Salukiki ado sakto nathanda sawko hairamduna leimahal thokre tarubina haizai. Asigumba hainadabagi mawma tawama. Imamadi Langlena engona ulaklibasibu karigino. Isibu makhoina karina haina khalabagi. Imungda sangduna Langlenda hai. Langlen chak sarasi inamaga punna sarasi imadi sathokre horen halaklaga sage hairam aikhuni sathosi lao inama aidi sak saningdri horen ima halaklaga imaga dum punna saragi nangbo rang numidang su chamta sakhidi nang sak lamamani khar sathok minarasi inamaga nang tasausu chabloi khramali inama ai saningde haiba horen adum ima halaga ai sarage ba Langlen imaga na khoini toribum ong matawsibu karin Inamadi kok ngawri. Kaisu tawde kaino. Kaidawdorige.
ꯑꯩꯗꯣ ꯏꯅꯝꯃ ꯐꯅꯦꯛ ꯅꯥꯠ ꯑꯃꯇꯪꯒ ꯁꯥꯔꯨꯈꯤꯒꯦ, ꯆꯥꯛꯇꯣ ꯏꯅꯝꯃ ꯑꯗꯨꯝ ꯆꯥꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯇꯔꯨꯕꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯩꯃꯍꯜꯗꯤ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯐꯝꯊꯩ, ꯋꯥꯔꯤ ꯁꯥꯟꯅꯩ, ꯍꯥꯏ ꯐꯔꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯏꯅꯦ꯫ ꯑꯣ ꯐꯕꯕꯨꯗꯤ ꯐꯔꯦ, ꯑꯗ ꯈꯪꯗꯦ ꯃꯤꯍꯨꯜ ꯀꯥꯏꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯔꯦ꯫ ꯅꯠꯇꯦ, ꯅꯈꯣꯏꯅ ꯃꯥꯒ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯂꯩꯃꯤꯟꯅꯒꯦꯕ? ꯑꯁ ꯑꯩꯗꯤ ꯀꯤꯔꯦ, ꯇꯁꯦꯡꯅ ꯑꯩ ꯀꯤꯔꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯅꯦ ꯅꯈꯣꯏꯗꯒ ꯆꯪꯂꯛꯀꯗꯕ ꯀꯤꯔꯦ, ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯊꯥꯗꯨ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯅ ꯑꯣꯏꯅ ꯀꯧꯍꯜꯂꯤꯕꯁꯦ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ, ꯃꯁꯛ ꯃꯁꯥ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯏꯆꯝ ꯍꯦꯛ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯃꯥꯜꯂꯤꯗꯣ꯫ ꯑꯣ ꯃꯥꯟꯕꯨꯗꯤ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯑꯁ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ ꯑꯩ꯫ ꯃꯃꯥꯡ ꯊꯛꯇ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯀꯌా ꯑꯃꯒ ꯂꯩꯈ꯭ꯔ ꯄꯣꯠꯅꯤꯗ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯗ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕ꯫ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯩꯃꯍꯜ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯕ ꯅꯨꯡꯁꯤꯠ ꯑꯀꯟꯕꯤꯗꯣ ꯂꯩꯕ ꯃꯥꯜꯂꯤꯗꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯑꯣꯏꯅ ꯊꯑꯣꯏꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅꯅꯦ ꯈꯠꯅꯔꯤ ꯄꯣꯠꯅꯤ꯫ ꯅꯊꯧ ꯀꯔꯤ ꯂꯩ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯌꯨꯔꯥ ꯀꯥꯏꯅꯒꯅꯦ꯫ ꯑꯗꯨꯒꯩꯅꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯣ ꯆꯨꯝꯂꯝꯂꯦ꯫ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯋꯥꯔꯤ꯫ ꯅꯈꯣꯏꯒꯩꯅ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨꯗ, ꯅꯨꯡꯁꯥ ꯁꯥꯕꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛꯇ ꯍꯨꯛꯀꯦꯗꯅ ꯆꯥꯛꯈꯣꯝꯗꯣ 4-5 ꯐꯥꯄꯣꯟꯇꯦ꯫ ꯃꯣꯔꯣꯛꯀ ꯌꯥꯝꯅ ꯁꯥꯔꯝꯕꯗꯨꯗ ꯄꯨꯛ ꯁꯧꯒꯠꯂꯛꯀꯅꯤꯗꯅ ꯑꯗꯨꯝ ꯇꯣꯛꯂꯕ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯞꯐꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨ ꯂꯩꯔꯝꯕꯗꯣ ꯑꯩ ꯎꯏ ꯈꯪꯂꯕ꯭ꯔꯥ? ꯁ꯭ꯋꯥꯏꯗꯤ ꯂꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯂꯩꯃꯍꯜ ꯏꯁꯥꯁꯦ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯄ, ꯀꯣꯛꯀꯥꯏꯁꯦ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯏꯃꯥ ꯇꯤꯡꯊꯣꯛꯅꯔꯤꯕꯅꯦꯃꯤ, ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯤꯕꯅꯦ ꯈꯪꯂꯕ꯭ꯔꯥ? ꯏꯅꯦ ꯍꯧꯖꯤꯛ ꯏꯃꯥꯏꯆꯥ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯗ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯏꯃꯥꯏꯆꯥ ꯄꯨꯟꯅ ꯆꯔꯥ ꯍꯦꯜꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛ ꯑꯁꯦ ꯈꯪꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯣꯠ ꯑꯝꯇ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯁꯨ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯥꯃꯤꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯆꯥꯛꯁꯦ ꯆꯥꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯣꯟꯅ ꯆꯥꯒꯦꯗꯅ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯅꯦꯃꯤ꯫ ꯑꯩꯒꯤꯁꯤ ꯂꯩꯃꯍꯜ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯋꯥ ꯏꯟꯁꯤꯟꯕꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯠ ꯂꯩꯕ ꯃꯤꯁꯧ ꯆꯪꯕ ꯃꯤꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯁꯨ ꯀꯤꯖꯩꯌꯦ꯫ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯆꯦꯛꯁꯤꯜꯂꯨ, ꯆꯦꯛꯁꯤꯟꯕꯅꯅꯦ ꯑꯐꯕꯇ ꯑꯣꯏꯒꯅꯤ꯫ ꯐꯔꯦꯁꯦ, ꯅꯪ ꯆꯥꯛꯁꯨ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤꯅꯅꯦ ꯁꯤꯗ ꯑꯣꯏꯅ ꯈꯔ ꯆꯥꯔꯁꯤ꯫ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯈꯣ꯫ ꯑꯩꯕꯨ ꯏꯅꯦ ꯌꯥꯔꯅꯤꯗ, ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯖꯔꯨꯔꯒꯦ꯫ ꯍꯦꯔꯥ ꯀꯣꯛ ꯆꯥꯈ꯭ꯔꯣ꯫ ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯕ꯫ ꯌꯨꯝꯗ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯆꯥꯍꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯩ ꯍꯜꯂꯛꯂꯒ ꯆꯥꯃꯤꯟꯅꯁꯤ ꯉꯥꯏꯔꯝꯃꯣꯏꯗꯅ ꯍꯥꯏꯔꯝꯕꯅꯤ, ꯆꯥꯗꯕꯤ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯈꯔ ꯀꯣꯛ ꯆꯥꯈ꯭ꯔꯣ꯫ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯆꯥꯅꯅꯦ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯂꯩꯃꯍꯜꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯂꯥꯝꯃꯅꯤ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀꯥꯟꯅꯔꯣꯏꯗ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯂꯕꯁꯤꯕꯨ ꯑꯩ ꯆꯥꯗꯗꯤ ꯆꯥꯎꯔꯒꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯕꯗꯤ ꯏꯅꯝꯃ ꯑꯃꯨꯛ ꯆꯪꯉꯛꯄ ꯌꯥꯏ, ꯑꯗꯨꯅ ꯀꯥꯁꯤꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒ ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯁꯔꯨꯛꯇꯨ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤꯗꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯃ ꯃꯄꯨꯔꯣꯏꯕꯗꯁꯨ ꯍꯥꯏꯗꯣꯛꯇꯦ, ꯃꯊꯟꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏ 2-3 ꯄꯨꯟꯗꯨꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯔꯛꯏ ꯊꯥꯖꯃꯥꯟꯕꯤꯅ꯫ ꯀꯨꯞꯁꯨ ꯆꯥꯟꯅꯁꯦ ꯍꯥꯏꯗꯨ ꯂꯥꯛꯏꯅꯤ꯫ ꯁꯤꯒꯤ ꯀꯣꯕꯤꯁꯤꯅ ꯊꯥꯗꯣꯏ ꯍꯣꯏꯗꯒꯤ ꯑꯩꯅ ꯍꯦꯛꯇ ꯅꯝꯗꯨꯅ ꯍꯦꯛ ꯂꯩꯒꯦ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯗꯣꯔꯤꯌꯦ꯫ ꯑꯩꯈꯣꯏ ꯃꯥꯅ ꯆꯝꯊꯣꯡ ꯆꯥꯅꯤꯅ ꯈꯥꯛꯆꯕ ꯀꯣꯕꯤꯅꯤ ꯍꯥꯏꯕ꯫ ꯆꯝꯊꯣꯡꯕꯨ ꯀꯩꯅꯣ, ꯀꯣꯕꯤ ꯅꯠꯇ꯭ꯔꯁꯨ ꯌꯥꯏꯅ꯫ ꯀꯣꯠꯄ ꯈꯣꯠꯄꯗꯤ ꯀꯣꯕꯤꯅ ꯏꯍꯥꯎ ꯍꯥꯎꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯂꯥꯡꯂꯦꯟ ꯊꯦꯡꯈꯤꯗꯕꯅꯤ, ꯆꯦꯡ ꯉꯧꯕ ꯍꯧꯔꯁꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯗꯨꯗ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯔꯦ꯫ ꯍꯣꯏ ꯃꯥꯏꯒ ꯑꯝꯇ ꯈꯨꯝꯗ꯭ꯔꯤ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ, ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅꯒ ꯁꯨꯝ ꯂꯩꯁꯤꯟꯅꯔꯤꯕꯗꯨꯕꯣ? ꯁꯦꯝ ꯁꯥꯅꯕ ꯇꯧꯁꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯆꯥꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ꯫ ꯊꯥꯖꯃꯥꯟꯕꯤ, ꯅꯣꯏꯗꯔ ꯀꯩꯅꯣ ꯆꯥꯔꯨꯁꯤꯕ? ꯀꯩ ꯋꯥꯇꯥꯅꯣꯗꯨꯅ? ꯊꯑꯣꯏꯅ ꯅꯣꯏꯗ ꯆꯥꯅꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯥꯏꯅ ꯌꯥꯔꯣꯏ, ꯅꯣꯏꯗ ꯑꯗꯨꯝ ꯆꯥꯔꯗꯧꯅꯤ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯣ ꯍꯥꯏꯅꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯃꯅꯝꯃ ꯂꯩꯕꯗꯨꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯥꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯔꯨꯕꯤꯗꯨ ꯊꯣꯛꯂꯛꯏ꯫
ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯅꯔꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏ, ꯀꯨꯞꯁꯨ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ? ꯏꯅꯝꯃꯁꯨ ꯌꯥꯎꯕꯤꯔꯛꯀꯦꯁꯤ, ꯏꯅꯝꯃꯅ ꯍꯦꯛ ꯆꯦꯡꯗꯣ ꯉꯧꯕꯤꯔꯛꯑꯒꯦ꯫ ꯌꯥꯏꯅꯦ ꯏꯅꯝꯃ, ꯁꯨꯕꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯄ ꯁꯨꯖꯔꯒꯦ꯫ ꯅꯣꯏꯕꯨ ꯇꯣꯏꯅ ꯂꯥꯛꯎꯅꯦ, ꯏꯅꯝꯃꯗꯤ ꯑꯁꯤꯒꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ, ꯆꯥꯁꯦꯕ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯏꯅꯝꯃ, ꯑꯗꯨꯗꯨ ꯂꯥꯡꯂꯦꯟꯁꯦ ꯃꯕꯨꯛ ꯑꯃ ꯇꯧꯋꯦ, ꯃꯌꯨꯝꯗ ꯌꯥꯝ ꯄꯨꯁꯤꯟꯅꯤꯡꯗꯦꯕ, ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯊꯑꯣꯏꯒꯤ ꯍꯦꯛꯇ ꯅꯣꯏꯗ ꯆꯥꯔꯨꯒꯦ ꯂꯥꯛꯏꯅꯦ꯫ ꯅꯈꯣꯏꯗ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤꯗ, ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯦꯁꯨ ꯁꯥꯟꯅꯔꯣ, ꯏꯅꯝꯃ ꯆꯦꯡ ꯉꯧꯔꯛꯂꯒꯦꯀꯣ, ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ, ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯅꯣꯏ ꯏꯅꯝꯃꯁꯦ ꯃꯕꯨꯛꯇꯤ ꯍꯥꯏꯐꯦꯠ ꯐꯕꯖꯥꯠꯅꯤꯀꯣ, ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ, ꯌꯥꯝ ꯐꯩꯌꯦ꯫ ꯊꯥꯗꯣꯏꯅ, ꯅꯪꯗꯤ ꯕꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗ, ꯅꯅꯝꯃ ꯑꯐꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯀꯂꯛꯆꯩꯗꯀꯣ꯫ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯣꯏꯅꯗꯤ ꯈꯪꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕ, ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯅꯤ ꯅꯣꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯩꯅꯣꯕ? ꯀꯩꯁꯨꯝ ꯅꯠꯇꯦ꯫ ꯂꯥꯡꯂꯦꯟ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯥꯅꯕ ꯄꯥꯝꯂꯕꯅꯤꯅ ꯅꯣꯏ ꯈꯪꯒꯟꯒꯦꯕ, ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯆꯥꯕ ꯍꯧꯕ ꯂꯥꯛꯇꯅꯕ ꯊꯕꯛ ꯇꯧꯒꯦ, ꯍꯣꯔꯦꯟ ꯄꯤꯖꯒꯦ, ꯏꯅꯝꯃ ꯃꯤꯁꯧ ꯆꯪꯕꯤꯁꯤꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯍꯨꯝ ꯄꯤꯖꯒꯦꯕ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯤꯡꯊꯦꯛꯍꯟꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯗ ꯆꯥꯕꯒꯤ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏꯗꯅ ꯍꯧꯕ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯥꯏ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯍꯣꯔꯦꯟ ꯄꯦꯟꯅ ꯆꯥꯎ ꯍꯥꯏꯕꯅꯤꯗ, ꯆꯥꯗꯣꯏꯅꯦ ꯀꯩꯅꯣ, ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯂꯥꯛꯏꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ, ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯕꯗꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯆꯥꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯃꯥꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯍꯥꯏ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ, ꯃꯪꯒ꯭ꯔꯥ ꯃꯅꯥ ꯄꯥꯜꯍꯧꯕꯅꯤ, ꯑꯗꯨ ꯍꯦꯛꯂꯛꯀꯦ, ꯀꯨꯞꯁꯨꯗꯨꯗ ꯑꯗꯨ ꯀꯣꯠꯂꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤ, ꯑꯩ ꯍꯦꯛꯂꯛꯀꯦ, ꯅꯈꯣꯏ ꯆꯥꯕ ꯍꯧꯔꯝꯃꯨ꯫ ꯊꯥꯗꯣꯏꯅ, ꯌꯥꯝ ꯍꯥꯎꯕꯅꯦ, ꯍꯦꯛꯂꯛꯑꯣ ꯄꯥꯜꯂꯗꯤ꯫ ꯍꯣꯏ, ꯍꯦꯛꯂꯛꯀꯦ, ꯆꯥꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯇꯔꯨꯕꯤꯅ ꯍꯪꯂꯛꯏ, ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏꯒꯤꯕꯨ ꯃꯪꯒ꯭ꯔꯥ ꯄꯥꯝꯕꯤ ꯍꯧꯕ꯭ꯔꯅꯦ? ꯍꯧꯗꯦꯗ, ꯑꯩꯕꯨ ꯎꯗꯦ꯫ ꯍꯧꯋꯦ, ꯏꯅꯝꯃꯅ ꯈꯪꯂꯔꯣꯏ꯫ ꯀꯥꯏꯗ ꯍꯧꯒꯦꯅꯦ? ꯏꯅꯝꯃꯗꯤ ꯁꯨꯛꯎ ꯎꯗꯦ꯫ ꯍꯧꯋꯦ ꯃꯤ, ꯑꯩ ꯍꯦꯛꯂꯛꯀꯦ, ꯑꯗꯨꯒ ꯈꯪꯅꯤ, ꯅꯈꯣꯏ ꯆꯥꯔꯝꯃꯨꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯁꯠꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯖꯩ, ꯍꯦꯛꯂꯅꯤ, ꯀꯗꯥꯏꯗꯒꯤ ꯃꯪꯒ꯭ꯔꯥ ꯃꯅꯥꯅꯣ? ꯅꯈꯣꯏ ꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯥꯖꯧ, ꯑꯩꯗꯤ ꯆꯪꯉꯔꯣꯏ, ꯀꯗꯥꯏꯗꯅꯣ ꯐꯝꯂꯒ ꯑꯣꯏꯅ ꯂꯩꯔꯨꯒꯦ꯫ ꯍꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯅꯤꯡꯒꯤ ꯄꯥꯂꯣꯏ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ, ꯃꯈꯣꯏ ꯃꯔꯤꯗꯨꯗꯤ ꯀꯟꯅ ꯆꯥꯔꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯣꯔꯣꯛ ꯁꯥꯕꯅ ꯍꯨꯍꯥ ꯍꯨꯍꯥ ꯀꯥꯝꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯔꯤ꯫ ꯑꯃꯨꯛ ꯍꯥꯏ, ꯏꯁꯤꯡ ꯈꯨꯖꯥꯏꯗꯣ ꯑꯃꯨꯛꯇ ꯂꯥꯝꯃꯣꯃꯤ, ꯃꯣꯔꯣꯛ ꯁꯥꯕ ꯌꯥꯗ꯭ꯔꯦꯕ, ꯀꯗꯥꯏꯗ ꯄꯤꯔꯣ? ꯑꯁ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯁꯥꯏ ꯌꯥꯝꯅ, ꯃꯣꯔꯣꯛ ꯀꯌꯥꯅꯣ ꯉꯁꯥꯏ ꯊꯥꯛꯈꯤꯕꯗꯨꯕꯣ? ꯍꯥꯏꯔꯒ ꯏꯁꯤꯡ ꯊꯛꯏ꯫ 9 ꯃꯥꯄꯜ ꯁꯨꯈꯤꯕꯅꯤ, ꯁꯤ ꯌꯧꯅ ꯁꯥꯔꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯖꯔꯨꯏꯅꯤꯒꯦ? ꯇꯔꯨꯕꯤꯅ, ꯑꯩꯅꯗꯤ ꯉꯁꯥꯏꯅ ꯌꯥꯝꯃꯜꯂꯤ, ꯑꯃꯅꯤ ꯂꯧꯊꯣꯛꯍꯧꯁꯦꯗꯅ ꯍꯥꯏꯖꯕꯅꯤꯀꯣ, ꯂꯧꯊꯣꯛꯍꯧꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯇꯧꯔꯤꯁꯦ, ꯁꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯁꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯆꯥꯕꯁꯨ ꯂꯦꯞꯇꯦ ꯇꯔꯨꯕꯤ, ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨꯃꯛ ꯆꯥꯏ꯫ ꯄꯨꯟꯅ ꯃꯤꯠꯃꯥꯡꯗ ꯆꯥꯃꯤꯟꯅꯕ ꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯍꯟꯅ ꯂꯣꯏꯅ ꯌꯦꯡꯏ꯫ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ, ꯃꯔꯝꯗꯤ ꯃꯥꯁꯨ ꯍꯥꯎꯅ ꯆꯥꯔꯤꯕꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏ, ꯀꯩꯅꯣ ꯂꯥꯡꯂꯦꯟꯗꯨꯕꯨ ꯃꯪꯒ꯭ꯔꯥ ꯃꯅꯥ ꯍꯦꯛꯄ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯕꯁꯤꯕꯣ? ꯃꯪꯒ꯭ꯔꯥ ꯃꯅꯥꯅꯒ ꯅꯜꯂꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯨ? ꯍꯣꯏꯅꯦ, ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯥꯏꯁꯦ, ꯆꯥꯔꯤꯁꯤ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯀꯥꯏꯗꯅꯣ ꯃꯪꯒ꯭ꯔꯥ ꯄꯥꯝꯕꯤ ꯍꯧꯔꯤꯕꯣ? ꯏꯅꯝꯃꯁꯨ ꯈꯪꯗꯤꯌꯦ, ꯅꯣꯡꯃꯇ ꯎꯗꯦ, ꯍꯧꯋꯦꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯑꯃꯀꯣ, ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯣꯏꯈꯤꯕ ꯇꯥꯔꯦ, ꯁꯤꯗ ꯈꯔ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯍꯧꯁꯤꯁꯦ꯫ ꯍꯥꯏꯗꯨꯅ ꯈꯔ ꯈꯥꯏꯗꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯍꯧꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯦ, ꯂꯩꯃꯍꯜꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯪꯒꯣꯜꯗ ꯃꯃꯧ ꯅꯨꯄꯤ ꯌꯥꯎꯅ ꯅꯨꯄꯤ ꯈꯔꯒ ꯐꯝꯗꯨꯅ ꯆꯥꯔꯒ ꯂꯩꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ, ꯏꯁ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯅꯟꯅ ꯃꯤꯁꯧ ꯆꯪꯕꯤꯁꯤꯒ ꯈꯛ ꯆꯥꯃꯤꯟꯅꯒꯅꯨ ꯊꯛꯃꯤꯟꯅꯒꯅꯨ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯏꯁꯥꯁꯤ ꯁꯣꯏꯗꯅ ꯆꯤꯡꯊꯦꯛꯄ ꯇꯥꯔꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯤ, ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯊꯃꯣꯏꯗꯨ ꯈꯔ ꯌꯥꯡꯂꯦ, ꯍꯩꯃ ꯍꯩꯃ, ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ, ꯐꯔꯦ, ꯌꯥꯝꯅ ꯐꯔꯦ, ꯁꯤꯡꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ, ꯕꯦꯝꯃ, ꯅꯣꯏꯕꯨ ꯀꯨꯞꯁꯨ ꯆꯥꯏꯔꯣ? ꯑꯧ ꯏꯃꯥ, ꯆꯥꯏꯅꯦ, ꯏꯃꯥꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗꯦ, ꯍꯧꯖꯤꯛꯇ ꯆꯥꯗꯨꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯅꯈꯣꯏ ꯆꯥꯔꯣ, ꯅꯈꯣꯏ ꯆꯥ, ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯍꯨꯎ ꯀꯩꯅꯣ ꯏꯃꯥ꯫ ꯆꯥꯔꯔꯣꯏꯒꯦ, ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯝꯖꯦꯜ ꯆꯦꯟꯕ ꯑꯩ ꯁꯣꯏꯔꯣꯏ, ꯅꯈꯣꯏ ꯑꯗꯨꯝ ꯆꯥꯔꯣ꯫ ꯅꯠꯇꯦ, ꯂꯥꯡꯂꯦꯟ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯃꯥꯕꯨ ꯀꯗꯣꯝ ꯆꯠꯈꯤꯒꯦ? ꯃꯪꯒ꯭ꯔꯥ ꯃꯅꯥ ꯍꯦꯛꯎꯅꯤ ꯆꯠꯈꯤꯕꯅꯦ, ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯏꯃꯥ, ꯃꯇꯥ ꯑꯃꯅꯤ ꯂꯥꯡꯂꯦꯟꯁꯤ꯫ ꯂꯩꯃꯍꯜ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯖꯔꯦ, ꯃꯍꯥꯛ ꯈꯪꯂꯦ, ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ,
ꯁꯥꯔꯨ ꯁꯥꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯐꯠ ꯆꯠꯂꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯏ ꯑꯃꯨꯛꯁꯨ ꯀꯧꯏ ꯕꯦꯝꯃ ꯂꯥꯡꯂꯦꯟ ꯍꯩ ꯅꯪꯕꯨ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ꯭ꯔꯣ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯩ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤꯕꯣ ꯑꯩꯒꯤꯁꯦ ꯁꯤꯗ ꯂꯣꯠꯂꯤꯅꯦ ꯍꯥꯏꯕꯅꯤꯗ ꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯁ꯭ꯋꯥꯏꯗ ꯂꯩꯇꯕ꯭ꯔꯣ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯈꯨꯝꯃꯤ ꯍꯣ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩꯅꯣ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯨꯕꯣ ꯑꯩ ꯁꯤꯗ ꯂꯩ ꯎꯔꯗꯨꯅ ꯍꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯔꯦ ꯅꯪꯗꯤ ꯏꯃꯥ ꯅꯪꯕꯨ ꯊꯤꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ ꯁꯤꯗ ꯂꯣꯠꯂꯤꯅꯤ ꯏꯃꯥ ꯑꯩ ꯃꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯏꯅꯝꯃ ꯃꯤꯁꯧ ꯆꯪꯕꯤꯗꯨꯒ ꯍꯥꯎꯅ ꯆꯥꯍꯧꯔꯤꯕꯅꯤ ꯅꯪ ꯉꯁꯤ ꯑꯪꯀꯤ ꯅꯅꯝꯃꯒꯤ ꯃꯥꯡꯗ ꯆꯥꯔꯛꯇꯦꯀꯣ ꯆꯥꯗꯦꯃꯤ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯀꯤꯖꯩꯀꯣ ꯏꯆꯥꯗꯅꯤ ꯃꯔꯝ ꯃꯣꯛꯄ ꯋꯥꯈꯜ ꯇꯥꯕ ꯏꯆꯥꯗꯅꯤ ꯃꯪꯒ꯭ꯔꯥ ꯃꯅꯥ ꯍꯦꯛꯂꯨꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯑꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯅꯝꯃ ꯑꯁꯤꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯆꯥꯃꯤꯟꯅꯔꯤꯕꯁꯦ ꯐꯔꯛ ꯇꯥꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯊꯤꯑꯦ ꯀꯥꯏꯅ ꯇꯧꯔꯛꯑꯗꯤ ꯑꯁ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯥꯖꯅꯤꯡꯉꯤ ꯑꯩꯅ ꯊꯥꯖꯃꯥꯟꯕꯤꯗ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯁꯦꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯗꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯗ ꯆꯥꯁꯦ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯇꯅꯕ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯕ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯃꯔꯣꯜ ꯑꯃ ꯆꯥꯖꯅꯤꯡꯕꯅꯤ ꯍꯣꯔꯦꯟ ꯄꯨꯂꯞ ꯃꯔꯥꯏꯅ ꯆꯤꯡꯊꯦꯛꯃꯤꯟꯅꯔꯁꯅꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯤꯋꯥ ꯑꯣꯏꯅ ꯇꯥꯟꯅꯗꯅꯀꯣ ꯃꯈꯣꯏ ꯆꯥꯕ ꯂꯣꯏꯍꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯍꯧꯗ꯭ꯔꯤ ꯏꯃꯥꯗꯁꯨ ꯆꯥ ꯈꯣꯏꯌꯦ ꯑꯗꯨꯗ ꯏꯃꯥ ꯑꯩꯁꯨ ꯆꯥꯔꯒ ꯂꯥꯛꯏꯅꯤ ꯆꯥꯔꯣꯏꯒꯦ ꯍꯥꯏꯔꯝꯂꯒꯅꯦ ꯅꯪꯕꯨ ꯁꯣꯝꯗ ꯊꯤꯔꯛꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯗ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯒ ꯃꯤꯁꯧ ꯆꯪꯕꯤ ꯇꯔꯨꯕꯤꯒ ꯑꯗꯨꯅ ꯆꯥꯃꯤꯟꯅꯈꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝꯅ ꯊꯣꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯊꯟꯇ ꯃꯆꯤꯟꯗꯨ ꯁꯣꯔꯣꯁꯨ ꯂꯣꯜꯂꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯕꯦꯝꯃ ꯀꯝꯗꯧꯍꯧꯏ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕ꯭ꯔꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯝꯃꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯌꯦ ꯃꯣꯏꯅꯤꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯦ ꯊꯥꯖꯃꯥꯟꯕꯤꯗꯤ ꯈꯪꯗꯦ ꯃꯈꯣꯏꯗꯤ ꯆꯠꯂꯨꯗ꯭ꯔꯤ ꯀꯩꯁꯨ ꯇꯧꯍꯧꯗꯦꯕ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣꯅꯦ ꯃꯗꯨꯕꯨ ꯈꯪꯗꯦ ꯏꯃꯥ ꯃꯈꯣꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯅꯤꯅꯦ ꯅꯠꯇ꯭ꯔꯒꯅ ꯏꯕꯦꯝꯃ ꯅꯅꯝꯃꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯌꯥꯏꯁꯦ ꯍꯨꯠ ꯂꯥꯎꯅ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯗꯦꯗ ꯏꯃꯥ ꯉꯔꯥꯡꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯈꯤꯕꯅꯤꯗ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯔꯝꯗꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯏꯃꯥꯁꯨ ꯉꯛꯏ ꯑꯗꯣ ꯏꯃꯥ ꯑꯩ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯣꯏ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯥꯖꯃꯥꯟꯕꯤ ꯍꯣꯏꯗ ꯆꯪꯁꯤꯜꯂꯤ ꯊꯥꯖꯃꯥꯟꯕꯤ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪ ꯂꯥꯏꯔꯣ ꯐꯝ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏ ꯊꯥꯖꯃꯥꯟꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯔꯝꯗꯧꯔꯦꯗꯅ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯆꯤꯡꯊꯦꯛꯏꯔꯕ ꯀꯥꯏꯗꯩ ꯋꯥꯅꯣꯍꯦ ꯆꯤꯡꯊꯦꯛꯄ ꯀꯥꯏꯅ ꯍꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯩ ꯂꯝꯖꯦꯟ ꯆꯦꯜꯂꯤ ꯈꯪꯉꯕ ꯑꯗꯨꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯩ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯑꯩꯅ ꯑꯉꯝ ꯇꯥꯟꯈꯩ ꯂꯣꯏ ꯆꯥꯊꯣꯛꯎꯔꯦ ꯑꯗꯩ ꯑꯃꯨꯛ ꯅꯪꯒꯤ ꯁꯔꯨꯛꯅꯦꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯕꯗꯨꯁꯨ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯄꯨꯛꯁꯤꯗꯤ ꯐꯖꯔꯦꯗꯣ ꯉꯔꯥꯡꯗꯒꯤ ꯆꯦꯜꯂꯛꯄꯅꯤ ꯍꯛꯆꯥꯡꯀꯥꯏꯁꯦ ꯂꯣꯏ ꯆꯣꯛꯊꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯆꯥꯕꯗ ꯂꯥꯎꯃꯜꯂꯦꯅ ꯉꯥꯡꯕꯗ ꯌꯥꯝ ꯆꯣꯞꯆꯩꯌꯦ ꯆꯥꯕꯗ ꯌꯥꯝ ꯆꯣꯞꯆꯩꯌꯦꯕ ꯑꯗꯨꯏꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯈꯪꯉꯨꯅ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯒ ꯈꯛ ꯆꯥꯖꯔꯣꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯏꯊꯥ ꯊꯥꯖꯃꯥꯟꯕꯤꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯕ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯃꯁꯦ ꯃꯤꯁꯧ ꯁꯪꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯁꯨꯝ ꯃꯥꯜꯂꯛꯇ꯭ꯔꯤꯕ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯤꯡꯊꯦꯛꯄ ꯌꯥꯏꯌꯦꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯣꯏꯔꯝꯂꯔꯣꯏꯗ ꯅꯍꯥꯟꯒꯤ ꯏꯅꯦꯒꯤꯗꯨꯅ ꯇꯥꯟ ꯍꯦꯛ ꯆꯥꯔꯨꯕ ꯑꯣꯏꯔꯗꯤ ꯅꯠꯂꯔꯣꯏꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯅꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯡꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯉꯁꯤꯗꯤ ꯊꯣꯝꯕꯁꯨ ꯊꯕꯛ ꯆꯠꯇꯦ ꯇꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏ ꯑꯩꯈꯣꯏꯗꯁꯨ ꯏꯃꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯤꯕꯣ ꯃꯈꯣꯏꯅꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯂꯥꯏꯅꯥ ꯄꯛꯂꯕꯤ ꯑꯃꯒꯨꯝ ꯃꯈꯣꯏꯅ ꯍꯦꯛ ꯏꯟꯊꯣꯛꯄꯤꯕꯒꯨꯝꯅ ꯇꯧꯏ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯇꯕ ꯀꯨꯏꯔꯦ ꯑꯩꯅ ꯄꯨꯟꯅ ꯆꯥꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯟꯅ ꯆꯥꯎ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯍꯥꯟꯅ ꯆꯥꯒꯦ ꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯨꯅꯤ ꯑꯩꯅ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯃꯅꯦꯝꯅ ꯅꯨꯡꯁꯤꯗꯕꯤ ꯃꯃꯨ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯕꯁꯤꯗꯤ
ꯏꯃꯥꯅ ꯂꯥꯡꯂꯦꯟꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯧ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯂꯩꯇꯥꯍꯟꯗꯦ ꯄꯥꯈꯠꯂꯦ ꯑꯩꯅ ꯀꯔꯤ ꯃꯈꯣꯏꯗ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯏꯊꯟꯗ ꯋꯥꯈꯜꯁꯦ ꯃꯒꯣꯟ ꯈꯜꯂꯤꯕꯅꯤ ꯅꯪꯅꯕꯨ ꯀꯔꯤꯗ ꯃꯈꯣꯏꯗ ꯂꯥꯜꯂꯨꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯐꯠꯇꯅ ꯈꯟꯕ ꯑꯣꯏꯔꯤꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯤ ꯈꯟꯗꯕ ꯍꯦꯛꯇ ꯉꯝꯂꯛꯇꯦꯅꯤ ꯃꯈꯣꯏ ꯇꯥꯁꯧ ꯇꯔꯨꯕꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯐꯅꯦꯛ ꯁꯥꯔꯤ ꯃꯃꯥꯗꯤ ꯃꯤꯒꯤ ꯏꯄꯥꯟ ꯊꯧꯔꯝ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ ꯃꯇꯝꯗꯨꯗ ꯂꯩ ꯃꯍꯜ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯌꯦꯡꯉꯣꯏ ꯏꯄꯥꯟ ꯆꯠꯂꯨꯕꯒꯤ ꯈꯦꯔ ꯈꯔ ꯌꯥꯎꯔꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯁꯤ ꯆꯥꯎ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯎꯀꯣ ꯍꯥꯏꯔꯝꯗꯨꯅ ꯂꯩ ꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯥꯡꯂꯦꯟ ꯐꯅꯦꯛ ꯁꯥꯕꯗꯨ ꯐꯠꯇꯣꯛꯂꯒ ꯈꯦꯔ ꯃꯌꯨꯝꯗꯣ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃꯅꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯇꯧꯔꯨꯗ꯭ꯔꯤ ꯃꯌꯨꯝꯗꯣ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯆꯥꯕ ꯍꯦꯛꯇ ꯍꯧꯏ ꯍꯥꯎꯏꯅꯤ ꯁꯤꯗꯤ ꯈꯨꯍꯥꯎ ꯆꯥꯗꯦꯅꯦ ꯍꯥꯎꯏꯕꯨ ꯐꯖꯅ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕꯤ ꯇꯔꯨꯕꯤ ꯃꯆꯜ ꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯆꯥꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯅꯪꯅ ꯆꯥꯏꯗꯨꯕꯣ ꯋꯥꯈꯜ ꯑꯣꯏꯗ꯭ꯔꯗꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯗꯣꯛꯏ ꯈꯦꯔꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔ ꯃꯇꯨꯡ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ ꯁꯥꯏꯔꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯆꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯏ ꯃꯅꯝ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯌꯨꯝꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯇꯔꯨꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯇꯥꯆꯧꯅ ꯅꯪꯕꯨ ꯀꯧꯔꯤ ꯑꯝꯇ ꯆꯪꯉꯛ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯂꯥꯡꯂꯦꯟ ꯃꯇꯧ ꯑꯃꯗ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩ ꯃꯍꯜꯗꯨ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯆꯥꯅꯨꯄꯤꯅ ꯐꯤꯁꯥꯐꯝ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨꯒ ꯀꯨꯞꯇꯈꯩ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯏ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏ ꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣꯅꯦꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣꯏꯕ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯁꯤ ꯋꯥꯈꯜ ꯇꯥꯔꯣ ꯂꯥꯡꯂꯦꯟ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯈꯨꯠꯇꯨꯅ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯃꯥꯅꯗꯨ ꯀꯟꯅ ꯀꯧꯕꯗ ꯃꯆꯥꯅꯨꯄꯤꯗꯨ ꯇꯥꯗꯕꯒꯨꯝꯅ ꯇꯧꯔꯤ ꯄꯥꯈꯠꯄꯅ ꯃꯍꯥꯛ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯣꯝꯕꯁꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯠ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅꯦꯍꯦ ꯍꯥ ꯂꯥꯡꯂꯦꯟꯕꯣ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯏꯆꯜꯕꯣ ꯂꯥꯡꯂꯦꯟ ꯇꯁꯦꯡꯅ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯛꯇ ꯇꯦꯡꯕꯥꯟꯈ꯭ꯔꯦ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯤꯡꯊꯦꯛꯂꯛꯏ ꯂꯩ ꯃꯍꯜ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯂꯩꯔꯤꯕ ꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯦ ꯍꯤꯡꯆꯥꯕꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯍꯤꯡꯆꯥꯕꯤ ꯏꯃꯥ ꯏꯆꯥꯔꯤꯛ ꯅꯪꯕꯨ ꯀꯤꯔꯦꯅꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯣꯝꯕ ꯑꯃꯗꯤ ꯇꯔꯨꯕꯤ ꯃꯈꯣꯏꯅꯤ ꯏꯪꯉꯒꯛꯂꯤ ꯊꯣꯝꯕꯅ ꯀꯔꯤꯅꯤ ꯏꯃꯥꯅ ꯇꯔꯨꯕꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯣ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯋꯥꯐꯝꯁꯦ ꯏꯃꯥꯅ ꯆꯤꯟꯊꯣꯛ ꯂꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯇꯕꯅꯤ ꯀꯣ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯁꯨꯝꯅ ꯇꯧꯔꯦꯗꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯠ ꯂꯩꯕꯤ ꯃꯤꯁꯧ ꯆꯪꯕꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯤ ꯅꯨꯄꯤꯅꯦ ꯍꯥ ꯑꯩꯅ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ ꯍꯦꯃꯧ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯏꯆꯥꯁꯤꯅ ꯈꯦꯔ ꯈꯔ ꯆꯥꯖꯕꯁꯤda ꯅꯪꯅ ꯁꯣꯏꯗꯅ ꯃꯤꯁꯧ ꯆꯪꯂꯝꯂꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯁꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ ꯇꯔꯨꯕꯤ ꯃꯅꯦꯝꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯣ ꯅꯍꯥꯟꯃꯈꯩ ꯏꯃꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯩꯒ ꯆꯥꯛ ꯏꯟꯁꯥꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯌꯥꯈꯤꯗꯕꯗꯨꯒꯤ ꯃꯔꯝꯗꯤ ꯑꯁꯤꯅ ꯑꯣꯏꯔꯕꯀꯣ ꯑꯩꯁꯦ ꯃꯤꯁꯧ ꯆꯪꯕꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯀꯣ ꯊꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥꯒꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯝ ꯅꯦꯛꯇ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯈꯪꯂꯕ꯭ꯔꯥ ꯊꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯅꯦ ꯇꯣꯝꯕꯤꯅ ꯁꯤꯡꯊꯤꯑꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯕꯒꯤꯅꯦ ꯃꯥꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯅꯦꯅ ꯁꯤꯗ ꯂꯥꯛꯎ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯈꯛ ꯌꯥꯗ꯭ꯔꯤꯕꯁꯦ ꯊꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯂꯩꯃꯍꯜꯅ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯐꯥꯊꯔꯒ ꯍꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯅꯪꯒꯤ ꯇꯥꯗ ꯍꯩꯇꯣꯟꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣꯅ ꯀꯧꯔꯁꯨ ꯆꯠ ꯊꯣꯝꯕꯁꯨ ꯀꯟꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯤꯠꯈꯨ ꯈ꯭ꯔꯥꯎꯁꯤꯡꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯏꯕ ꯍꯩꯇꯣꯟ ꯂꯥꯛꯇꯨꯅ ꯆꯤꯡꯊꯦꯛꯂꯤꯕꯗꯨ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯅꯦ ꯍꯦꯛ ꯇꯥꯖꯔꯦ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯍꯥꯏ ꯆꯦ ꯀꯔꯤꯁꯨ ꯈꯟꯕꯤꯅꯨꯗ ꯅꯃꯧ ꯅꯨꯄꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠꯁꯦ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯈꯥꯏꯕ ꯌꯥꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯠꯇꯕ ꯑꯗꯨꯝ ꯑꯣꯏꯔꯛꯂꯅꯤ ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯔꯁꯤ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯑꯣꯏꯅ ꯇꯧꯔꯁꯤ ꯄꯣꯠ ꯆꯩꯁꯤꯡ ꯂꯥꯡꯕꯤꯔꯝ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯌꯥꯝ ꯍꯩꯁꯤꯡ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ
ꯇꯔꯨꯕꯤꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯤꯕ ꯍꯤꯡꯁꯥꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯈꯩꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯧ ꯁꯪꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯇꯔꯨꯕꯤꯅ ꯐꯔꯛꯂꯕꯗ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯖꯔꯦ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯅꯁꯨ ꯃꯅꯝꯃꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯗꯨꯅ ꯏꯪꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤꯔꯝꯃꯤ꯫